Ngasigi nga thongbagi recipe matang sida sema loijare kuina khabai tharaga ai leibe yadre maramdi nakanda mangon jaw haidi khutcha maga ko ngairaga leire ai pahum pibdo ware kuina otlaga leire de ngonda moi soidan disap tawraga ni adona matang se loisanjarage. Thank you friends. Mayam ngasidi nga thongbagi video ina semjarage nga baw ma leirubane sida leijare nga semba tilau sanam sing asuba ready tawjare dai hapkadaw machal alu khamen sinba kobi leijare maithakta thangatlaba khangda thau hairaga hujik thau saba ngaijari thau sarakpagi jira khitang hapchanjare hujik tilau mu thadare aidi sumain jira khitang thadabjina manam ama thoe bako aduna jira hana thadara matungda hujik thau fajan sarabnina tilau amu hapchalle tilau je khabai jina haipet okhairage sing khara mu hapchalle adum machanjaya ambasida loina khoi yumda phangba dani phangdabanina araiba khara jina hawno mawongda semaga aigi aijabi khuthongda thongjabani ngatang thammaji hujik keno hapchanjare amuk jira asuba ko jira asuba hapchalle jira asu hapchanbagi khabai jina amuk aipet goro goro round macha ma mixup tawnabo okhai jare okhara matungda ngahak thamme hujik amuk meat masala khitang hapchalle haidi adum mayam phangdramaksu masal leisina khara manam nungsinaba khitangdi dum thag adum hawna mawongda semaga thongjabani sida leijare masu hujik nga hapchalle do nga je ngasa aina thamba ani do ko akhoi makoka masal piece khara do nong tawdoine adai sina mo khoi ngatoi thongmodaina thongdoine bako do nga je raw no ma haipet ot se piece se khara pigal le ina ngasidi ko ai mi mari khaki nina kayam kano taw ni adum yengaga konaga do mong yengaga chana na mong da hapaga thongjabani ngatang sumaina ani rohum la ngaugi je ari thau jida nga je ko phajana hapa matungda round phajana otpi raga khara uirakpa timing ba bu ngause yarakadore hujik aduna masu je khitang mahi thillaga hapchallase sina masa khara kanjannabako adum sanung thongboda budi ai kangna dum chaire ado nga dadi ai sumaina masu ne morok ne tawraga mahi oina semaga hapchanjare hujik masu hapkhibado saugatle saugatpaje ngak saugallaga thamse adum mi ataiga khuthong manaramdabju yai ko ado sidi aina laiba khara jina yanaba hawnaba mawongda aina si thagadi hawni sumai thongadi hawni tawjabani ado hujik kobi leije hapchallase kobi leije yamma nate macha ne ado alu khitang hapchallase ado moi sigi namu kobi leije ching thabage khoi har je yam kan hap tabjani ko khara yam thot leba dum khitang tawuda hujik phajana sawgale do sawgatle side banner amadana nga tawnaba khang ni sida leijarise ado ahan bagi oina nga makoka piece ani maga hujik tawkhatchare ado itargadi side ta hujik kobile alu hapkha matungda khame sinba mu hapchinjare khame sinbeja ani khatang hape koina macha macha yam haptare ado khame sinba hapagi mai amuk sawhallaga phajana munna mong thamaje nasai nga piece mari do loyer matungda sina second step ne hujik mahi je pidik pidik khara nangjal e ado khara aidi mahi je khara yam hapaga mathana dum nangjal le ko dum yaringai saure ado hujik thum mu hapchalle kitanga hapsan je thum je wa taw male
thum hapchalle thum hapchal matungda ngahak thamme sumaina aduga khabai amuk thajare khabai jina ngahak otkhairage do mayam manin je nuaite ko phone je khitang nakchan bagi do adum ke yani asaba thongmani manin kaab jina pet adum kano tawre do kobi lai nga saina haijab do pathare ko kobi lai je uji ado sumain thammaje ado nakan gi nga je last step ni sina piece ahum khak si amuk thada jare nga taw buje do nakan da injang je mieng tamina se uji injang je okay tarak kadore injang mahi kungjal la ngahak lai thang thaba yara ani do ngasai tawjagi banga do sel lai jare injang je uji yasale mayam yeng bada dum yabiramagani ngasai da yaina wana thajaba lever ado ujik humang wan khara phangba hore yeng bada ko hoi nap nap law bai sang do re hujik nga thong buje ado nga thong buje sonda loidriba na side ta mango jaw kangbu na ngai duna leire khongai challaga ai targedi mayam ngasigi injang ji matang ase loisanjarage next video da ju makhal mathin gidum injang thongbai video lo tawjarake mayam support tawbiyu